ꯊꯣꯛ ꯊꯣꯛꯇꯤ ꯅꯣꯝꯗꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯁꯤꯁꯦ ꯅꯣꯝꯃꯣꯏ ꯌꯥ ꯑꯥꯗ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯣꯡꯗꯣꯏꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯁ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯖꯔꯅꯤꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯑꯩ ꯌꯨꯝꯗꯁꯨ ꯊꯣꯛꯎꯔꯦꯕꯀꯣ ꯑꯗꯩꯗ ꯑꯗꯣ ꯌꯨꯝꯗꯁꯨ ꯊꯣꯛꯎꯔꯦ 12 days ꯈꯛꯇꯒꯤꯅꯤꯀꯣ ꯊꯥ ꯑꯃꯒꯤ ꯁꯨꯇꯤ ꯐꯪꯗꯗꯅ ꯅꯨꯃꯤꯠ 39ꯅꯤ ꯈꯛꯇꯒꯤ ꯌꯨꯝꯗ ꯊꯣꯛꯑꯦꯕ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯅꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯩ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥ ꯅꯝꯃꯛꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯝꯇꯪ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯕ ꯆꯠꯂꯨꯕ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯑꯩ ꯈꯔ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯊꯥꯒꯠꯄꯁꯨ ꯑꯩꯗꯤ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯨꯝ ꯏꯆꯥ ꯑꯅꯤꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔ ꯈꯣꯠꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯁꯪꯗꯦ ꯑꯗꯨꯕꯨ ꯌꯨꯇꯨꯕꯇ ꯑꯩꯗꯤ ꯐꯥꯎꯕ ꯐꯥꯎꯗꯕ ꯑꯩꯗꯤ ꯀꯔꯤꯝ ꯈꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯍꯌꯦꯡ ꯏꯆꯥ ꯏꯁꯨꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯏꯆꯥ ꯏꯁꯨꯅ ꯍꯌꯦꯡ ꯇꯨꯡꯗ ꯆꯥꯎꯔꯐꯥꯎꯗ ꯑꯗꯨꯝ ꯌꯦꯡꯖꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯥꯒꯠꯆꯕꯅꯦ ꯐꯥꯎꯕ ꯐꯥꯎꯗꯕ ꯍꯥꯏꯕꯗꯤ ꯏꯔꯥꯏꯕꯛꯀꯤꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯖꯔꯛꯁꯅꯤꯀꯣ ꯑꯗ ꯑꯁꯤꯗꯁꯨ ꯏꯆꯥ ꯀꯟꯅ ꯂꯥꯎ ꯂꯩꯔꯤꯁꯦ ꯌꯦꯡꯉꯣ ꯃꯥꯒꯤ ꯇꯤꯚꯤꯗꯣ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦꯕ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯩ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯨꯝ ꯃꯔꯛꯇ ꯑꯩ ꯂꯜꯂꯒꯗꯤ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯌꯨꯝꯗ ꯆꯠꯂꯨꯕꯗꯣ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯊꯣꯛꯎꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯀꯥꯟꯗ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯛꯇꯕꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤ ꯂꯥꯛꯄꯗꯒꯤ ꯎꯔꯤꯡ ꯑꯃꯁꯨ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯃꯔꯥꯡꯊꯥꯡ ꯂꯥꯏ ꯈꯨꯔꯨꯝꯃꯒꯦꯀꯣ ꯑꯗꯣ ꯁꯤ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯩꯔꯦ ꯃꯣꯏꯔꯥꯡ ꯄꯥꯈꯪ ꯑꯉꯧꯕ ꯑꯣꯟꯈꯔꯦ ꯐꯖꯗ꯭ꯔꯥꯁꯦ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯁꯤ ꯂꯩꯔꯦ ꯑꯁꯤ ꯁꯛꯀꯠꯄꯅꯤ 우봉은 담아미래도 cái biêu ai chị cái nó mang biêu ai chị nè nè ya cái nó si ya đi cây pam này rồi cây pam này thế nào pam đây Manong jangan ambil ke? Man. Hai dùng thầy cô, hai dùng thầy cô. Hai tao hai cái năng phun chứ. lambido tumomne. Hitong to re. Kazik. 이런 돈 이생 돈 내는 거 있더라 그래. 촉촉 이놈 다 버려 이거 뭐시지? 너무. 똥리 똥링 해봐. 놈이야. 또 뒤또 루디 루라 뭐이다 시지 거. 루데. 마야 이제 파모. 네. 손다 올려. 손 마망. 마망 손 몬비로 하이제. 그거. 좋아요 빨리 딱 거기다 입에. 그거 아이 좀 잣게. 와, 감자 넣었지. khơi lặng mình là party bé mơ à bé mơ
ꯏꯆꯥꯅꯨꯄꯤ ꯃꯃꯥꯟꯅꯕꯤ ꯑꯕꯦꯝꯃ ꯌꯦꯡꯉꯣꯌꯦ ꯃꯅꯤꯡꯗ ꯌꯦꯡꯉꯣꯌꯦ ꯌꯥ ꯑꯥꯗ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯣꯡꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯈꯠꯀꯅꯨ 거의 더 모이 뭐 한지라 그래. Maning dah kita. Dia menang kita ngalo. Cepat cepat 홍원슬러 cepat 하이 웃겨라. 어디 오네? 짜이노. 짜이노. 봐봐, 이거 짜이노. 이찬우빠지 cepat cepat 응? 저기 이제 나냐? 예? 어디 저기야? 안 해줘. 뭐야? 아니지 가리도. 하나. 신나다. 이거 해도 그러니. 이 앉아. 이주 tay cây nuôi chứ 우리 차오미. 빵. 야, 또 비게 시세야. 이번에 이거 야들이 있다. 그러니까 당아지 누구는 안 땡기잖아 안 땡기잖아 야, 아니 타업네. 저 하오보니까 그래서. 내가 나서 아도 이제 딸리고 미다. 과도 많이.